ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯄꯥꯝꯕꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯪꯂꯩ ꯃꯤꯌꯥꯝ ꯉꯁꯤ ꯂꯥꯂꯨꯞ ꯀꯥꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯋꯥꯇꯥꯅꯔꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯁꯤꯃꯨꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ꯫ ꯏꯄꯥ ꯏꯄꯨꯅ ꯁꯦꯝꯗꯨꯅ ꯆꯠꯅꯗꯨꯅ ꯂꯩꯔꯝꯂꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯅ ꯃꯔꯛ ꯊꯠꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇ ꯃꯔꯛ ꯊꯠꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯕꯨꯡꯉꯣ, ꯈꯨꯟꯊꯛ ꯄꯅꯥꯅ ꯀꯣꯟꯕ ꯍꯤꯖꯝꯒꯤ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ ꯑꯗꯣ ꯅꯍꯥꯟ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯗ ꯁꯟ ꯒꯥꯔꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯇꯨꯅ ꯂꯩꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯊꯕꯛ ꯌꯥꯎꯗꯕ꯫ ꯃꯄꯥ ꯃꯆꯥ ꯈꯛꯇꯁꯨ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯈꯤꯇ꯫ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯀꯗꯥꯏ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯐꯝꯕꯝꯂꯥꯡꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯪ ꯗꯔꯕꯥꯔ ꯑꯁꯤ ꯂꯣꯏꯔꯒ ꯁꯦꯂꯨꯡꯕꯒ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯁꯦꯜ ꯂꯨꯄꯥ ꯄꯣꯠ ꯈꯔ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨ꯫ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛꯅꯤꯕꯨ ꯍꯥꯏꯔꯕꯗꯤ꯫ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯐꯅꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯖꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯁꯥꯕꯜ ꯂꯥꯛꯇꯨꯅ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯦꯂꯨꯡꯕꯗ, ꯏꯄꯨ ꯁꯦꯂꯨꯡꯕ, ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ? ꯏꯄꯨ ꯈꯪꯏ, ꯈꯨꯟꯊꯛ ꯄꯅꯥꯒꯤꯅꯤ, ꯏꯄꯨꯅ ꯂꯝꯖꯤꯡꯒꯦ꯫ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯂꯦ ꯎꯔꯦ ꯃꯥꯡꯗ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯏꯅ ꯀꯨꯞꯇꯨꯅ ꯁꯥꯔꯤꯕ ꯐꯛꯂꯥꯡ ꯈꯨꯗꯤꯡ ꯂꯩꯃꯨ ꯅꯤꯡꯊꯤꯅ ꯇꯩ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯕꯨꯛ ꯂꯝꯍꯥꯡꯇꯅ ꯊꯜꯂꯤ, ꯊꯪꯅꯕ ꯌꯨꯝ ꯂꯩꯇꯦ, ꯌꯨꯝꯊꯣꯡꯄꯣꯛꯅꯤ꯫ ꯁꯦꯂꯨꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯄꯣꯔꯣꯟ ꯑꯍꯨꯝꯒꯤ ꯀꯣꯟꯊꯣꯡ ꯄꯥꯜꯂꯤ꯫ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯄꯨꯈ꯭ꯔꯤ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯕꯣꯀꯨꯟ ꯄꯥꯝꯕꯤ ꯑꯃ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯡꯁꯤꯔꯕ ꯁꯤꯡꯉꯦꯜ ꯂꯩꯅꯝꯇꯅ ꯄꯨꯝꯊꯟ ꯊꯜꯂꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯨꯅ ꯅꯤꯡꯊꯤꯖꯩ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯝꯍꯠꯈꯤꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏꯅ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯍꯨꯈꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯏꯄꯣ, ꯃꯐꯝꯁꯤꯕꯨ? ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯅꯨꯡꯁꯥꯁꯣꯔ ꯑꯗꯨ ꯈꯪꯂꯗꯨꯅ ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ, ꯃꯁꯤꯅꯤ ꯆꯥꯎꯊꯣꯏ ꯍꯥꯏꯅ ꯀꯣꯅꯨꯡꯗ ꯃꯌꯥꯝꯅ ꯄꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯅꯤ꯫ ꯐꯖꯕꯅꯤ, ꯏꯪꯕꯅꯤ ꯃꯐꯝꯁꯦ꯫ ꯏꯄꯨ, ꯅꯁꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯅꯤꯡꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯂꯥꯎ, ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯍꯦꯟꯅ ꯍꯦꯟꯇꯣꯛꯅꯤꯡꯉꯛꯑꯣꯏ꯫ ꯁꯦꯂꯨꯡꯕ ꯃꯥꯡ ꯊꯪꯗꯨꯅ ꯆꯪꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯐꯝꯃꯦꯟ ꯑꯗꯨꯗ ꯀꯧꯅꯥ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯗꯥꯛꯄꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ, ꯏꯄꯨ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯝꯕꯥꯜꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯑꯩ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ! ꯏꯄꯨ ꯁꯦꯂꯨꯡꯕ ꯈꯣꯏ ꯂꯥꯛꯏꯅꯦꯍꯦ, ꯅꯪꯕꯨ ꯐꯤꯗꯥ ꯄꯨꯔꯛꯎꯅꯦ꯫ ꯊꯝꯕꯥꯜ ꯏꯃꯨꯡꯗꯒꯤ, ꯇꯥꯔꯦ ꯄꯥꯕ! ꯊꯝꯕꯥꯜ ꯀꯧꯅꯥ ꯐꯛ ꯑꯍꯟꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗꯒꯤ ꯎꯔꯦ ꯊꯝꯕꯥꯜꯒꯤ ꯑꯁꯥꯡꯕ ꯁꯝ ꯑꯃꯒ ꯑꯃꯒ ꯌꯦꯠꯅꯗꯅ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯅꯤꯡꯒꯣꯡ ꯌꯧꯅ ꯇꯥꯔꯤꯕ ꯀꯣꯏꯀꯛꯅꯕꯤ ꯁꯝꯂꯥꯡ꯫ ꯑꯣꯏ ꯊꯪꯕ ꯅꯥꯄ ꯑꯗꯨꯗꯅ ꯅꯨꯖꯥꯒꯤ ꯁꯛꯇꯥꯛꯂꯤꯕ ꯅꯥꯆꯣꯝ ꯀꯌꯥꯗꯤ ꯐꯖꯩ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯃꯆꯥꯗ, ꯁꯦ, ꯁꯤꯗ ꯊꯥꯎ꯫ ꯊꯝꯕꯥꯜ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯆꯥꯎꯊꯣꯏ ꯁꯦꯂꯨꯡꯕꯗ, ꯏꯄꯨ, ꯀꯥꯈꯠꯄꯤꯔꯣ꯫ ꯁꯦꯂꯨꯡꯕ ꯍꯔꯥꯎꯅ, ꯌꯥꯔꯦ꯫ ꯀꯗꯥꯏ, ꯅꯤꯡꯊꯦꯝ, ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯃꯃꯤꯠꯀꯨꯞꯇ ꯊꯝꯕꯥꯜ ꯃꯥꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯁꯦꯂꯨꯡꯕ ꯑꯃꯨꯛꯁꯨ, ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯂꯥꯛꯑꯣꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ, ꯍꯣꯏ ꯄꯨ꯫ ꯁꯦꯂꯨꯡꯕ ꯃꯥꯁꯨ ꯈꯪꯏ꯫
ꯊꯝꯕꯥꯜꯒꯤ ꯁꯨꯝꯍꯠꯂꯕ ꯁꯛꯇꯝꯗ ꯉꯥꯎꯔꯣꯏꯗꯕ ꯀꯪꯂꯩ ꯄꯥꯈꯪ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯦꯝꯃꯁꯨ ꯑꯃꯅꯤ꯫ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯈꯛꯇꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯥꯍꯨꯝꯕꯨꯗꯤ ꯅꯤꯡꯊꯧꯀꯣꯟꯅꯤ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨꯛ ꯌꯥꯕ꯭ꯔꯗꯣ ꯍꯨꯝꯂꯛꯂꯤꯕ ꯁꯥꯐꯨ ꯈꯨꯗꯤꯡ ꯅꯤꯡꯊꯦꯝ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯑꯗꯨꯃꯛ ꯊꯨꯡꯏ꯫ ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ "ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯐꯝꯃꯨ ꯐꯝꯃꯨ"꯫ ꯆꯥꯎꯊꯣꯏ ꯁꯦꯂꯨꯡꯕꯗ "ꯏꯄꯨ ꯈꯣꯏꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯕꯗ ꯏꯅꯤꯡꯊꯧꯅ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯁꯣꯔꯣꯛꯇ ꯂꯩꯍꯧꯔꯤ ꯏꯁꯨ ꯏꯄꯨ ꯍꯜꯂꯝꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯌꯧꯔꯛꯂꯅꯤ ꯃꯈꯣꯏꯁꯨ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯏꯄꯨ ꯅꯣꯡꯃꯒꯤ ꯆꯦꯡ ꯆꯔꯥ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯗꯁꯥ ꯍꯥꯏꯕꯗꯨꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯍꯦꯛ ꯉꯝꯗꯦ꯫ ꯑꯇꯩ ꯊꯣꯏꯅ ꯁꯣꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯏꯍꯦ ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯀꯔꯤꯃꯇ ꯂꯥꯡꯗ꯭ꯔꯦꯗꯅ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯆꯪꯉꯨ ꯆꯪꯉꯨ ꯍꯤꯗꯥꯛꯄꯨ ꯈꯔ ꯁꯦꯝꯂꯛꯎ꯫ ꯊꯝꯕꯥꯜ ꯆꯪꯈꯤꯗꯨꯅ ꯍꯤꯗꯥꯛꯄꯨ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯗꯥꯏ ꯀꯗꯥꯏ ꯏꯄꯨꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯊꯝꯕꯥꯜ ꯁꯦꯂꯨꯡꯕꯗ ꯑꯃ ꯄꯤ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛ꯫ ꯔꯥꯖꯀꯨꯃꯥꯔ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯃꯥꯗꯤ ꯅꯤꯡꯊꯦꯝꯕꯨ ꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯥꯕꯨ ꯎꯔꯨꯕꯗ ꯅꯤꯡꯊꯦꯝ ꯋꯥꯁꯨ ꯁꯨꯛꯉꯥꯡ ꯉꯥꯡꯗꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯧ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯦꯂꯨꯡꯕ ꯃꯌꯥꯝ ꯑꯗꯨꯗ "ꯂꯥꯎ ꯂꯥꯎ ꯆꯪꯉꯛꯎ"꯫ ꯆꯥꯎꯊꯣꯏ ꯍꯔꯥꯎꯅ "ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯄꯨ"꯫ ꯅꯤꯡꯊꯦꯝ ꯇꯞꯅ "ꯗꯥꯗꯥ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯂꯥꯛꯆꯒꯦ꯫ ꯁꯦꯂꯨꯡꯕ ꯃꯌꯥꯝ ꯑꯗꯨꯗ "ꯀꯗꯥꯏ ꯀꯗꯥꯏ ꯅꯈꯣꯏ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯏꯃꯨꯡ ꯌꯧꯅ ꯊꯥꯡꯖꯤꯟꯕꯤꯔꯝꯂꯣ ꯍꯣꯔꯦꯟꯅꯦ ꯏꯁꯨ ꯋꯥꯍꯧꯕ ꯇꯥꯔꯦ"꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯁꯦꯂꯨꯡꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯏ꯫ "ꯍꯣ ꯍꯣ ꯑꯗꯨꯅꯤꯗꯅ"꯫ ꯁꯦꯂꯨꯡꯕ ꯆꯥꯎꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯏꯕꯗꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯔꯣ"꯫ "ꯌꯦꯡꯉꯤ ꯏꯄꯨ ꯏ ꯆꯠꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯩꯇꯥꯟꯒ ꯆꯥꯛꯀꯁꯨ ꯊꯣꯝꯂꯤ꯫ ꯈꯔꯗꯤ ꯍꯟꯊꯕꯒꯨꯝ ꯇꯧꯏ꯫ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯊꯝꯕꯥꯜ ꯅꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯇꯥꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯋꯥꯔꯅꯤꯗꯣ"꯫ ꯊꯝꯕꯥꯜ ꯇꯞꯅ "ꯏꯄꯨ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯗꯦꯗ ꯄꯥꯕꯗꯕꯨ ꯐꯔꯕꯗꯤ"꯫ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦꯀꯣ꯫ "ꯐꯒꯅꯤ ꯏꯄꯨ ꯔꯥꯖꯀꯨꯃꯥꯔ ꯅꯅꯥꯏꯁꯨ ꯂꯩꯖꯍꯧꯔꯒꯦ"꯫ ꯊꯝꯕꯥꯜ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦꯂꯨꯡꯕ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯑꯗꯨꯗ "ꯊꯝꯕꯥꯜ ꯆꯪꯍꯧꯔꯨ ꯆꯪꯍꯧꯔꯨ ꯏꯁꯨ ꯋꯥꯔꯅꯤ ꯂꯥꯞꯅ ꯊꯣꯔꯛꯑꯅꯨ ꯏꯄꯨ ꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ"꯫ "ꯐꯒꯅꯤ ꯏꯄꯨ"꯫ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯕꯨ ꯂꯩꯊꯣꯛꯇꯨꯅ ꯐꯅ ꯆꯪꯂꯕ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯊꯝꯕꯥꯜ ꯁꯨꯛꯂꯩ ꯂꯩꯊꯣꯛꯑꯝꯗꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯩꯊꯣꯔꯛꯑꯗꯤ ꯐꯅꯤꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯡꯌꯦꯡꯒ ꯌꯦꯡꯉꯝꯗ꯭ꯔꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅꯒ ꯎꯔꯖꯥꯠꯅꯣ꯫ ꯅꯤꯡꯊꯦꯝ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ "ꯊꯕꯛ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯌꯦꯡ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ"꯫ ꯁꯦꯂꯨꯡꯕ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯦ꯫ ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ "ꯍꯥꯏ ꯅꯤꯡꯊꯦꯝ ꯂꯥꯎꯅꯦ ꯅꯪꯕꯣ ꯈꯔ ꯌꯦꯡꯉꯗꯤ ꯑꯣꯛꯑꯦꯅꯦꯍꯦ"꯫ ꯅꯤꯡꯊꯦꯝ ꯁꯦꯂꯨꯡꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯁꯦꯂꯨꯡꯕ ꯅꯣꯛꯇꯨꯅ "ꯏꯁꯨꯗꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄ ꯑꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯛꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ"꯫ "ꯑꯁꯦꯡꯕꯅꯤ ꯏꯄꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯃꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ"꯫ "ꯅꯨꯡꯉꯥꯏꯗ ꯏꯁꯨꯒꯤ ꯋꯥꯇꯥꯁꯤꯗꯤ"꯫ "ꯑꯁꯦꯡꯕꯅꯤ ꯏꯄꯨ ꯇꯁꯦꯡꯅ ꯐꯖꯩ"꯫ "ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯐꯖꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯒꯤ ꯍꯦꯟꯕ ꯇꯥꯔꯦ꯫ ꯂꯥꯎ ꯂꯥꯎ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯂꯨꯡꯕ ꯁꯒꯣꯜ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ "ꯅꯠꯇꯦ ꯏꯄꯨ ꯁꯒꯣꯜ ꯊꯧꯒꯨꯝꯁꯤ ꯈꯣꯡꯅ ꯆꯠꯂꯁꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯕꯗꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯔꯣꯏ"꯫ "ꯏꯍꯦ ꯃꯁꯤꯗꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦꯗꯅ"꯫ "ꯍꯩ ꯑꯉꯥꯎꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯥꯂꯪꯗ ꯇꯦꯟ ꯀꯥꯞꯄꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ"꯫ "ꯏꯄꯨ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ"꯫
ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯅꯤ ꯑꯃꯁꯤꯅ ꯄꯣꯄꯥꯡ ꯁꯨꯗꯕ ꯃꯄꯥꯇꯅ ꯌꯣꯛꯄ ꯃꯆꯥꯅꯤ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯊꯥ ꯁꯥꯅꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯤꯡꯊꯦꯝ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯀꯥꯟꯅꯔꯣꯏ ꯅꯠꯇꯦ ꯄꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯔꯝꯅ ꯌꯥꯒꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯅꯥ ꯏꯕꯨꯡꯉꯣ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯒꯨꯝꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯄꯨꯔꯣꯟ ꯄꯨꯀꯣꯛ ꯇꯔꯦꯠ ꯐꯥꯛꯇꯨꯅ ꯀꯔꯤ ꯇꯧꯈꯤ ꯀꯝꯗꯧꯏ ꯀꯔꯤ ꯁꯤꯇ꯭ꯔ ꯂꯩ ꯍꯥꯏꯅ ꯊꯤꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯦꯔꯥ ꯏꯕꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯤꯔꯒ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ ꯃꯤꯕꯨ ꯁꯣꯏꯗꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯕꯦꯝꯃ ꯃꯕꯨꯡꯉꯣ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯈꯥꯗ ꯅꯪꯒꯤ ꯌꯥꯀꯥ ꯏꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯤꯇ꯭ꯔ ꯂꯩꯕ ꯀꯅꯥ ꯐꯝꯕꯥꯜ ꯇꯣꯡꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ ꯀꯔꯝ ꯇꯧꯅꯤ ꯄꯣ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯅꯤꯡꯊꯦꯝ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤ ꯎꯕ꯭ꯔꯥ ꯂꯥꯎ ꯂꯥꯎ ꯌꯨꯝꯗ ꯍꯥꯟꯅ ꯊꯨꯡꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯂꯨꯡꯕ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯃꯥꯡ ꯊꯪꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯁꯦꯂꯨꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯊꯝꯕꯥꯜ ꯃꯥꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯕꯨ ꯃꯃꯥ ꯌꯥꯎꯗ ꯌꯣꯛꯆꯔꯛꯂꯕꯅꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯁꯛ ꯈꯪꯗꯅ ꯃꯄꯥꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯔꯛꯄꯅꯤ ꯆꯥꯎꯊꯣꯏꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯔꯛꯂꯤꯕꯅꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕꯅꯤ ꯊꯝꯕꯥꯜ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯛꯏ ꯕꯥꯕꯥ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯏꯄꯥ ꯂꯥꯛꯑꯒꯦ ꯕꯥꯕꯥ ꯑꯩ ꯁꯝꯒꯦ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡꯕꯨ ꯆꯥꯛꯈꯨꯝ ꯌꯧꯅꯅꯕ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡꯗ ꯕꯥꯕꯥ ꯃꯣꯏꯅ ꯊꯤꯜꯂꯛꯑꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯕꯨ ꯍꯌꯦꯡ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯡꯒꯗꯧꯔꯤꯕ꯭ꯔꯣ ꯁꯤꯡꯉꯣꯏꯗ ꯏꯄꯥꯅ ꯃꯈꯣꯏꯗ ꯄꯤꯕꯤꯌꯨ ꯂꯥꯎꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯄꯤꯖꯔꯤꯕꯅꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯤꯡꯂꯨꯅꯤ ꯑꯩꯗꯤ ꯁꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ ꯁꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯕꯗꯤ ꯐꯅꯁꯨ ꯌꯥꯝꯃꯝꯒꯅꯤ ꯌꯥꯝꯂꯝꯒꯅꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯅ ꯄꯤꯔꯛꯂꯕꯅꯤꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯤꯡꯂꯨꯅꯤ ꯑꯗꯨꯗꯤ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯐꯩꯀꯣ ꯐꯩ ꯃꯥꯅ ꯐꯗꯨꯅꯕꯨ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯕꯥꯕꯥ ꯉꯁꯥꯏ ꯑꯃ ꯂꯥꯛꯏꯕꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯔꯣ ꯃꯥꯅꯤ ꯃꯃꯤꯡꯅ ꯅꯤꯡꯊꯦꯝ ꯀꯧꯏ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩ ꯐꯩ ꯏꯆꯥꯕꯨ ꯍꯥꯟꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯥꯅꯦ ꯈꯪꯗꯤꯌꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯑꯗꯨꯝ ꯇꯥꯏ ꯄꯥꯕꯅ ꯅꯣꯡꯃꯇ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯌꯥꯎꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯍꯜꯂꯕꯅꯤꯅ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯍꯩ ꯏꯄꯥꯅ ꯈꯔ ꯆꯥꯎꯔꯒ ꯌꯥꯎ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ ꯌꯥꯎꯍꯜꯂꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯅꯤ ꯑꯗꯣ ꯕꯥꯕꯥꯒꯤ ꯈꯣꯡꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯤꯡꯈꯤꯅꯤ ꯍꯥꯏꯕꯒꯦ ꯁꯤꯡꯆꯦꯞ ꯊꯥꯔꯕꯗꯤ ꯈꯤꯇꯪꯗꯤ ꯆꯪꯈꯤꯒꯗꯕ ꯃꯥꯜꯂꯤ ꯀꯌꯥꯝꯕꯨ ꯀꯨꯏꯅꯦꯒꯦ ꯑꯁ ꯕꯥꯕꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇꯕꯒꯨꯝ ꯇꯧꯏ ꯈꯔ ꯊꯨꯅ ꯐꯔꯨꯕ ꯕꯥꯕꯥ ꯑꯗꯨꯒꯅꯦ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯈꯥ ꯊꯪꯕꯒꯤ ꯁꯒꯦꯟꯕꯤ ꯑꯁꯤ ꯀꯌా ꯄꯨꯜꯂꯨꯅꯨ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩ ꯏꯄꯥ ꯃꯥꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦꯀꯣ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅ ꯃꯤꯅ ꯉꯥꯡꯅꯩꯅꯣ ꯈꯪꯗꯦ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯃꯍꯩ ꯖꯥꯗꯨ ꯍꯩ ꯍꯤꯡꯆꯥꯕꯤ ꯍꯩ ꯍꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯩ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯉꯔꯥꯡꯗꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯦꯡꯅꯔꯝꯗꯨꯅ ꯀꯧꯅꯔꯝꯕꯅꯤ ꯀꯧꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯥꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯨꯕ ꯅꯠꯇꯦꯗ ꯂꯥꯞꯇꯤꯟ ꯇꯤꯟꯅꯧ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯆꯥꯎꯊꯣꯏ ꯃꯆꯥꯕꯨ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ ꯐꯝꯃꯤꯟ ꯆꯥꯃꯤꯟꯅꯔꯕ ꯃꯇꯝ ꯀꯌꯥ ꯑꯃꯗ ꯇꯠꯇꯅ ꯇꯥꯛꯄꯤꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯅꯤ ꯃꯄꯥꯁꯨꯅꯤ ꯄꯨꯝꯅꯃꯛꯅꯤ ꯊꯝꯕꯥꯜ ꯀꯨꯏꯗ꯭ꯔꯤ ꯁꯥꯍꯧ ꯐꯅ ꯍꯝ ꯂꯥꯎꯅ ꯆꯥꯎꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯇꯁꯦꯡꯅ ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯊꯝꯕꯥꯜ ꯃꯥꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯃꯊꯟꯇ ꯈꯜꯂꯛꯏ ꯑꯩꯕꯨ ꯆꯠꯂꯨꯁꯤꯔꯅꯦ ꯃꯤꯅ ꯎꯔꯒ ꯀꯔꯤꯃꯨꯛ ꯍꯥꯏꯅꯕ ꯍꯣꯏꯗ ꯃꯤꯒꯤ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯕ ꯑꯁꯤꯗꯕꯨ
ꯀꯅꯥꯒꯤ ꯋꯥ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯨꯈꯤꯅꯤ? ꯅꯤꯡꯊꯦꯝ ꯊꯃꯣꯏꯒꯤ ꯂꯤꯆꯤꯡ ꯑꯗꯨꯅ ꯉꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨ ꯊꯧꯗꯣꯔꯛꯄꯒ ꯁꯅꯊꯣꯡꯗ ꯏꯄꯨ ꯁꯦꯂꯣꯡꯕ ꯊꯦꯡꯅꯔꯦ꯫ ꯁꯦꯂꯣꯡꯕ ꯅꯤꯡꯊꯦꯝꯗ "ꯅꯤꯡꯊꯦꯝ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ?" "ꯏꯄꯨ, ꯊꯥꯞꯅ ꯅꯠꯇꯦꯗ, ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ." "ꯍꯣꯏ ꯍꯣꯏ, ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯊꯣꯛꯈ꯭ꯔꯅꯨꯀꯣ." "ꯐꯅꯤ ꯏꯄꯨ." ꯅꯤꯡꯊꯦꯝ ꯁꯒꯣꯜꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯪꯗꯨꯅ ꯊꯧꯈꯤ꯫ ꯁꯦꯂꯣꯡꯕ ꯃꯤꯠꯂꯝ ꯁꯥꯟꯕ ꯃꯤꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯈꯟꯕ ꯋꯥꯈꯜ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯁꯦꯂꯣꯡꯕ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ "ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯅꯤꯡꯊꯦꯝ, ꯀꯔꯝ ꯊꯣꯛꯂꯒꯕ?" ꯁꯦꯂꯣꯡꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯟꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯨ ꯎꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯊꯔꯣꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯅꯠꯇꯦ ꯅꯣꯏꯕꯨ, ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ?" ꯃꯌꯥꯝꯗꯨ ꯌꯦꯡꯅꯩ꯫ "ꯃꯥꯅꯤ ꯃꯥꯅꯤ." ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜ ꯁꯨꯅ ꯁꯦꯠꯂꯤꯕ ꯅꯨꯄꯥ ꯇꯝꯕ ꯑꯁꯤ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ "ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ, ꯀꯩ ꯂꯩꯔꯖꯥꯠꯅꯣ ꯇꯝꯄꯥꯛ ꯌꯨꯝꯗ ꯀꯨꯝꯂꯛꯏꯁꯤꯗꯤ?" ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯎꯔꯦ ꯅꯤꯡꯊꯦꯝꯕꯨ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯅꯤꯡꯊꯦꯝꯕꯨ ꯂꯣꯟꯅ ꯉꯥꯎꯖꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ, ꯆꯪꯗꯨꯅ ꯍꯪꯉꯨꯁꯤꯔꯥ? "ꯃꯥꯏ ꯃꯥꯏ, ꯑꯩꯗꯤ ꯉꯝꯖꯔꯣꯏ, ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯒꯠꯇꯨꯅ ꯋꯥ ꯍꯪꯂꯨ ꯂꯥꯛꯎꯕ, ꯉꯝꯖꯔꯔꯣꯏ." "ꯏꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯀꯣꯀꯣ ꯀꯣꯏꯅ ꯐꯣꯏꯗꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ?" "ꯆꯨꯝꯅ ꯁꯨꯝ ꯀꯔꯤ ꯂꯩꯔꯦ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯕꯗꯤ ꯌꯥꯏꯗꯅ, ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯁꯤꯔꯣ?" "ꯏꯕꯦꯝꯃ ꯅꯪꯁꯦ ꯇꯧꯕꯁꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ, ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯉꯒꯅ ꯅꯪ ꯍꯦꯛ ꯍꯪꯉꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ." "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯌꯥꯝꯅ ꯀꯤꯔꯕꯅꯤꯅꯅꯦ, ꯑꯩꯅ ꯍꯪꯂꯨꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯊꯧꯅꯥ ꯂꯩꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯃꯌꯥꯝ ꯑꯗꯨ ꯊꯕꯥꯛꯀ ꯌꯩꯅꯗꯨꯅ "ꯍꯩꯃꯥ ꯍꯩꯃꯥ, ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯕꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯕ, ꯃꯁꯥꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯕ." ꯃꯦꯝꯆꯥꯅ "ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯥꯒ ꯇꯤꯟꯅꯕ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯝ ꯉꯥꯡꯉꯦ, ꯄꯨꯟꯗ ꯌꯥꯗꯕꯩ ꯄꯨꯜꯂꯕꯅꯤ." "ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯆꯠꯍꯧꯔꯁꯤꯔꯣ, ꯍꯣꯔꯦꯟ ꯃꯤꯋꯥ ꯇꯥꯕꯗ ꯑꯩꯈꯣই ꯄꯨꯟꯅꯃꯨꯛ ꯇꯥꯗꯅ." ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯉꯥꯏꯈꯣꯍꯦ, ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯈꯤꯁꯦ." ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯅꯤ, ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ꯫ ꯁꯛꯍꯦꯟꯕꯤ ꯊꯧꯅꯥ ꯂꯩꯅ "ꯔꯥꯖꯀꯨꯃꯥꯔ." ꯔꯥꯖꯀꯨꯃꯥꯔ ꯂꯩꯊꯣꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ "ꯑꯩꯕꯨꯔꯥ?" ꯁꯛꯍꯦꯟꯕꯤ ꯀꯦꯁꯤꯟꯅꯗꯨꯅ "ꯍꯣꯏ, ꯏꯕꯨꯡꯉꯣꯕꯨꯅꯦ." "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯕꯨꯡꯉꯣꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ, ꯁꯨꯝ ꯃꯐꯝꯁꯦ ꯐꯖꯩ, ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ." "ꯑꯣ, ꯊꯝꯕꯥꯜꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯖꯕꯅꯤ, ꯑꯗꯨꯅ ꯑꯣꯏꯅꯤ ꯏꯕꯨꯡꯅ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯂꯤꯕ ꯑꯁꯦ." "ꯁꯥꯎꯕꯤꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯁꯨꯝ ꯈꯪꯖꯗꯗꯨꯅ ꯇꯧꯕꯅꯤ. ꯏꯕꯨꯡꯉꯣ ꯈꯣꯏꯗꯤ ꯇꯝꯄꯥꯛ ꯌꯨꯝꯗꯒ ꯃꯔꯝ ꯂꯩꯇꯅ ꯄꯥꯛꯁꯨ ꯀꯨꯝꯂꯛꯇꯕꯗꯨꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ, ꯋꯥꯔꯧꯕꯤꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯐꯦꯠ ꯂꯥꯎꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯏꯉꯛ ꯉꯛꯅ "ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ? ꯅꯠꯇꯦ, ꯁꯤꯕꯨ ꯃꯀꯣꯛ ꯆꯥꯛꯄꯤꯔꯣꯏꯖꯥꯠꯂꯥ? ꯐꯅꯁꯨ ꯅꯍꯥ ꯑꯣꯏꯅ ꯎꯏ, ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅꯒ ꯈꯜꯂꯨꯔꯕꯖꯥꯠꯅꯣ? ꯑꯩꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯥꯟꯗ꯭ꯔꯕ꯭ꯔꯅꯦ? ꯃꯥꯜꯂꯤꯗ, ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯁꯦꯠꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯁꯦꯠ, ꯂꯣꯏꯅ ꯆꯥꯔꯤ, ꯑꯗꯨꯒ ꯃꯥꯅ ꯑꯊꯝꯅꯅꯒ ꯑꯩꯉꯣꯟꯗ..." ꯃꯌꯥꯝꯗꯨꯁꯨ ꯎꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯂꯤꯆꯠ ꯍꯥꯏꯉꯝ ꯇꯧꯉꯝꯕꯅ, ꯃꯆꯤꯟ ꯃꯌꯥ ꯌꯥꯡꯕꯅ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯁꯥꯎꯔꯞꯅ "ꯁꯤ ꯀꯩ ꯍꯥꯏꯔꯛꯏꯁꯦ? ꯏꯕꯦꯝꯃ, ꯅꯈꯣꯏꯁꯦ ꯄꯥꯡꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ, ꯃꯤꯉꯣꯟꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯪꯕ ꯉꯝꯗꯕ ꯅꯣꯏꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ?" "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯃꯌꯥꯝꯗꯧꯅ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯗꯤ ꯉꯝꯗꯧꯕ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯕꯨ ꯀꯅꯥꯅ ꯉꯝꯗꯧꯔꯤꯒꯦ?" "ꯑꯇꯩ ꯂꯥꯏꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ?" "ꯍꯣ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ, ꯁꯤꯅꯤꯗꯅ." "ꯏꯁ, ꯂꯩꯀꯥꯏ ꯐꯖꯔꯕ, ꯊꯝꯕꯥꯜꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯆꯤꯡꯅꯩꯕꯣ, ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ, ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯊꯝꯕꯥꯜꯒ ꯂꯨꯝꯕ ꯂꯥꯛꯏꯖꯥꯠꯂꯣ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯤꯒ ꯂꯩꯅꯩ ꯖꯥꯠꯂꯥꯃꯤ?" ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ꯫ "ꯆꯠꯊꯣꯍꯦ ꯅꯪꯁꯨ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇ, ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯃꯥꯒ
ꯃꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯗꯣꯏꯅꯣ? ꯏꯁ, ꯑꯗꯨꯏ ꯋꯥꯗꯤ ꯏꯕꯦꯝꯃ, ꯊꯝꯕꯥꯜꯁꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯥꯎꯕꯗꯅꯦ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯁꯨꯝꯕꯨ ꯆꯤꯡꯅ ꯁꯜꯂꯛꯑꯦ꯫ ꯊꯝꯕꯥꯜ: ꯃꯃꯥ ꯃꯄꯥ ꯁꯨꯅ ꯅꯥꯌꯣꯛ ꯅꯥꯎꯀꯣꯟꯗ꯭ꯔꯕꯁꯨ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯨꯅꯤ, ꯕꯦꯕꯥꯔꯗ ꯂꯝꯆꯠꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯎꯗꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯨꯄꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯂꯩꯍꯤ ꯊꯤꯕ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅꯁꯨ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯍꯥꯏꯅ ꯁꯤꯡꯊꯥꯅꯩ, ꯋꯥꯔꯤꯅꯩ꯫ ꯃꯌꯥꯝꯕꯨꯁꯨ ꯃꯥꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯩ꯫ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯁꯛꯍꯦꯟꯕꯤ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯪ ꯊꯔꯣꯅ: ꯍꯥꯏ ꯁꯛꯍꯦꯟꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯁꯛꯍꯦꯟꯕꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ, ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯦꯝꯃ, ꯈꯔ ꯊꯨꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯀꯩꯅꯣ ꯏꯔꯥꯜ ꯑꯃ ꯁꯤꯖꯤꯜꯂꯒ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ꯫ ꯈꯔ ꯊꯨꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣꯃꯦ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯅꯗꯨꯅ ꯊꯨꯅ ꯆꯪꯅꯈꯤ꯫ ꯅꯤꯡꯊꯦꯝ ꯃꯌꯥꯝꯗꯨꯗ ꯃꯨꯟꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯆꯥꯗꯈꯣꯏ ꯌꯦꯡꯉꯝꯃꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯁꯤꯕꯨ ꯍꯦꯔꯥ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯕꯨ ꯄꯥꯡꯗꯕ ꯍꯧꯅꯗꯦ꯫ ꯅꯤꯡꯊꯦꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯂꯩ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯣꯏꯔꯞꯅ ꯆꯪꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ꯫ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯎꯗ꯭ꯔꯤꯁꯤꯕꯣ? ꯆꯠꯂꯦꯁꯨ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏ, ꯐꯅ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ? ꯅꯤꯡꯊꯦꯝ ꯂꯝꯄꯥꯛꯇꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯨꯛ ꯂꯩ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯅꯤꯡꯊꯦꯝꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯗꯨꯗ ꯂꯩꯕ ꯌꯥꯗꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯩ ꯆꯨꯈꯠꯅꯔꯛꯄ ꯐꯥꯎꯕꯗ ꯅꯤꯡꯊꯦꯝꯅ ꯂꯩꯕ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯤꯅꯦꯁꯦ, ꯃꯁꯦ ꯊꯝꯕꯥꯜ ꯉꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯐꯥꯎꯕꯅ ꯄꯥꯝꯂꯕ? ꯐꯩ, ꯑꯇꯩ ꯇꯧꯕꯅ ꯔꯥꯖꯀꯨꯃꯥꯔꯗꯗꯤ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯤ ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ, ꯑꯩꯇꯒꯤꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡ ꯈꯣꯡꯕꯤꯗꯨ ꯂꯩꯃꯥꯏꯗ ꯁꯨꯔꯨ ꯅꯩꯔꯝꯗꯨꯅ ꯁꯥꯎꯅ ꯆꯪꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯄꯣꯛ ꯃꯍꯤ ꯀꯟꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯗꯨꯅ ꯄꯣꯛꯂꯛꯂꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯀꯔꯤꯁꯨ ꯇꯧꯖꯔꯨꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯐꯥꯊꯖꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯗ ꯁꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯄ ꯉꯝꯕꯒꯦ ꯌꯦꯡꯒꯦ꯫ ꯃꯉꯛ ꯁꯝ ꯑꯁꯤ ꯊꯥꯗꯠꯇꯨꯅ ꯑꯌꯥꯎꯕ ꯏ ꯃꯈꯩ ꯂꯣꯏꯅ ꯆꯨꯞꯊꯣꯛꯀꯦ, ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯕ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯅ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯏꯗꯨꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯂꯩꯍꯧꯏ꯫ ꯀꯗꯥꯏꯗ? ꯀꯔꯤꯒꯤ ꯃꯥꯗꯤ? ꯈꯪꯗꯦ, ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯅꯣꯛꯇꯨꯅ, ꯏꯍꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯃꯤ ꯃꯥ ꯃꯆꯥꯎꯊꯣꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯍꯪꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ꯫ ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯂꯝꯄꯥꯛꯇ ꯂꯩꯔꯤꯁꯤ꯫ ꯂꯩꯖꯁꯅꯨ ꯀꯩꯗꯧꯒꯦ, ꯃꯔꯝ ꯂꯩꯗꯨꯅ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯌꯥꯔꯦ, ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯍꯩ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ, ꯅꯁꯥ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯇꯝꯐꯥ ꯃꯥꯡꯒꯣꯜꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯛꯍꯦꯟꯕꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯁꯥꯎꯅ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯗꯕ ꯌꯥꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯥꯅ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯔꯣꯏ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅ ꯁꯒꯣꯜ ꯁꯪꯗ ꯁꯒꯣꯜ ꯄꯨꯟꯁꯤꯟꯕꯗꯨ ꯎꯔꯗꯨꯅ, ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯆꯥꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯆꯤꯡꯌꯥꯔꯣꯝꯗ ꯅꯨꯡꯁꯤꯠ ꯁꯨꯝ ꯆꯥꯖꯔꯨꯕꯅꯤ꯫ ꯐꯔꯦ, ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯗꯕ ꯂꯩ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯤꯡꯊꯦꯝ マꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯕꯗꯨꯕꯨ ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯎꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ? ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒ ꯈꯪꯗꯨꯅ ꯇꯧꯔꯤꯖꯥꯠꯂꯥ? ꯈꯪꯉꯒ ꯀꯩꯗꯧꯔꯕ?
ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏꯁꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ, ꯍꯌꯦꯡꯁꯨ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯑꯌꯥꯝꯕ ꯃꯄꯨ ꯃꯥꯒꯤ ꯌꯥꯊꯪ ꯁꯣꯏꯐꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯍꯧꯅꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯝꯕꯥꯜ ꯈꯣꯏꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯔꯦ ꯊꯝꯕꯥꯜꯅ ꯑꯌꯨꯛꯀꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ꯫ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯗꯨ ꯃꯀꯥ ꯂꯥꯝꯖꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯊꯝꯕꯥꯜ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯊꯕꯥꯛ ꯌꯧꯅ ꯐꯅꯦꯛ ꯆꯤꯡꯈꯠꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯗꯨꯛ ꯊꯥꯅꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯗꯨ ꯎꯔꯨꯕꯗ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯑꯇꯝꯅꯅ ꯊꯝꯕꯥꯜ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯀꯌꯥꯗꯤ ꯐꯖꯩ, ꯀꯌꯥꯗꯤ ꯄꯛꯆꯩ꯫ ꯑꯌꯨꯛꯀꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯌꯩꯕꯗ ꯅꯥꯄꯗꯒꯤ ꯍꯥꯏꯊꯗꯨꯅ ꯇꯥꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯃ ꯑꯅꯤ ꯑꯗꯨꯗ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯤꯕ꯫ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯀꯔꯤꯅꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯕꯨ ꯑꯩꯅ ꯅꯪꯕꯨ ꯎꯔꯨꯗ꯭ꯔꯤꯕ? ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯕꯒꯦ? ꯊꯝꯕꯥꯜ ꯃꯥꯗꯤ ꯅꯤꯡꯊꯦꯝꯅ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯕꯨ ꯌꯦꯡꯂꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯗꯨꯛ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯒꯣꯜ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯝꯕꯥꯜ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯑꯗꯨꯇꯃꯛ ꯎꯍꯧꯏ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯨꯛ ꯉꯟꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯂꯥꯛꯏꯁꯤꯕꯣ? ꯊꯝꯕꯥꯜ ꯂꯥꯛꯂꯝꯂꯤꯕꯗꯨ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯃꯄꯥꯕꯨ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯐꯝꯍꯜꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯃꯄꯥꯕꯨꯡꯗ "ꯄꯥꯕꯨꯡ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯒꯣꯜ ꯂꯥꯟꯃꯤ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯀꯤꯕꯣ?" "ꯑꯩꯈꯣꯏꯗꯔꯅꯦ?" "ꯅꯠꯇꯦ, ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯎꯍꯧꯕ ꯈꯛꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯃꯣꯏꯗ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯁꯅꯥ ꯄꯥꯎ ꯆꯦꯟꯕ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯒꯅꯤ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤ ꯎꯕꯁꯦ ꯌꯥꯝ ꯀꯤ, ꯃꯈꯣꯏꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯁꯨ." "ꯍꯩ, ꯀꯤꯔꯨꯅꯨ ꯀꯤꯔꯨꯅꯨ, ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯀꯔꯤꯁꯨ ꯀꯥꯏꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ." "ꯀꯩꯝꯇ ꯍꯥꯏꯔꯛꯄꯕꯨꯗꯤ ꯅꯠꯇꯦ, ꯑꯩꯗꯤ ꯃꯈꯣꯏ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯌꯥꯝ ꯀꯤ꯫ ꯑꯗꯨꯏꯁꯨ ꯃꯈꯣꯏꯅ ꯉꯝꯗꯕ ꯂꯩꯇꯦ꯫ ꯁꯨꯡꯂꯥꯟ ꯂꯥꯟꯗꯕ ꯃꯤꯁꯨ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯗꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯔꯥꯜ ꯁꯤꯖꯟꯗꯨꯅ ꯗꯟꯗꯤ ꯍꯦꯛꯇ ꯄꯤ ꯍꯥꯏ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯜꯂꯤꯕꯁꯤꯅꯤ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯨ ꯎꯕ ꯌꯥꯗꯦ ꯍꯥꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯜꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯈꯨꯀꯟ ꯄꯥꯡꯒꯟꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯕ ꯑꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯥꯜꯂꯤꯕ꯫ ꯊꯥꯏꯅꯗꯤ ꯅꯣꯡꯃ ꯀꯥꯡꯕ ꯅꯠꯇꯦ, ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯦ ꯑꯃꯒ ꯌꯦꯡꯁꯤꯟꯅꯕꯗ ꯂꯥꯟ ꯇꯧꯕꯗ ꯍꯥꯂꯦꯡꯕ ꯂꯩꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ, ꯄꯥꯡꯒꯜ, ꯊꯧꯅꯥ ꯍꯦꯜꯂꯦ ꯈꯟꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯕꯨꯗꯧ ꯐꯥꯎꯕ ꯑꯋꯥ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯂꯥꯟꯗꯥꯔꯛꯄ ꯉꯝꯗꯅꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯤꯆꯪ ꯁꯦꯝꯅꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯇꯦꯡꯕꯥꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯃꯤꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯗꯤ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ? ꯑꯗꯨꯅ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯌꯥꯝꯅ ꯄꯣꯛꯄ ꯑꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯗ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯥꯕ ꯂꯥꯟ ꯈꯛꯇꯒꯤ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯂꯥꯟꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯤꯗꯨꯅ ꯃꯆꯥ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯈꯠꯅꯔꯛꯑꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯂꯩꯕꯥꯛ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯗꯦ꯫ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯇꯥꯅꯔꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯀꯌꯥ ꯇꯧꯅꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ, ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯑꯁꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯃꯗꯤ ꯊꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ, ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯁꯤ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯋꯥꯔꯤꯗ ꯑꯣꯏꯅ ꯂꯤꯅꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯗꯨꯅ ꯇꯣꯛꯂꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯦ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯤꯒꯗꯧꯔꯤꯕ? ꯈꯪꯗꯦ, ꯃꯗꯨꯒꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯐꯔꯦ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯆꯠꯅꯕꯤ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯅꯔꯛꯈꯤꯒꯅꯤ꯫
ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟ ꯄꯨꯝꯕ ꯀꯨꯟꯁꯨꯕ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯂꯣꯌꯨꯝꯕꯒꯤ ꯍꯥꯛꯇꯛꯇ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗꯁꯨ ꯇꯧꯅꯔꯛꯈꯤꯒꯅꯤ꯫ ꯊꯝꯕꯥꯜ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁꯨꯝꯅ ꯃꯥꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏ ꯐꯥꯛꯇꯨꯅ ꯈꯟꯅ ꯅꯩꯅꯖꯕ ꯑꯍꯜ ꯂꯃꯟꯗꯒꯤ ꯇꯥꯖꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯄꯥ ꯈꯛꯇꯗꯒꯤ ꯅꯠꯇꯅ ꯊꯝꯕꯥꯜ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤꯅꯤ꯫ ꯊꯝꯕꯧ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯛꯍꯦꯟꯕꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯗꯨꯅ ꯍꯜꯂꯛꯄꯗ ꯊꯝꯕꯧꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯊꯧ ꯃꯁꯤꯜ ꯂꯩꯇꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯣꯜ ꯀꯟꯅ "ꯇꯥ ꯊꯝꯕꯧ!" ꯊꯝꯕꯧ ꯈꯪꯅ "ꯍꯥꯏ, ꯀꯅꯥꯅꯣꯅꯦꯍꯦ?" ꯂꯩꯊꯣꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ "ꯏꯍꯦ, ꯁꯛꯍꯦꯟꯕꯤ, ꯀꯩꯅꯣ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ?" ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯅ ꯈꯨꯝꯂꯛꯏ "ꯅꯠꯇꯦ, ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯈ꯭ꯔꯕꯁꯤꯗ ꯂꯝꯄꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯕ?" "ꯑꯦ, ꯍꯩꯁꯣꯟꯅ ꯆꯨꯕꯤ, ꯂꯝꯄꯥꯛꯁꯤ ꯅꯣꯏ ꯕꯥꯖꯤꯒꯤ ꯃꯔꯜꯂꯣ? ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤ ꯀꯩꯗꯧꯔꯒꯦꯕ?" "ꯍꯣꯏꯅꯦ, ꯂꯩꯌꯨꯅꯦ, ꯑꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤ?" "ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯂꯩꯔꯥꯡ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯏꯟꯕ ꯇꯥꯕꯅꯤ꯫ ꯑꯄꯪꯕꯤ, ꯑꯩꯈꯣꯏꯁꯨ ꯈꯣꯏꯃꯨꯅꯤꯅꯦ ꯈꯣꯏꯃꯨ꯫ ꯂꯩꯍꯤ ꯊꯟꯅ ꯌꯥꯎꯕ ꯂꯩꯔꯥꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯤꯕꯅꯤ." "ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯊꯝꯕꯥꯜ ꯂꯨꯝꯕ ꯂꯥꯛꯏ ꯑꯣꯏꯔꯦ?" ꯊꯝꯕꯧ ꯃꯁꯝꯗꯨ ꯁꯦꯝꯗꯨꯅ "ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤꯒꯦ?" ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ "ꯑꯃ ꯂꯥꯛꯑꯦ ꯊꯝꯕꯥꯜ, ꯑꯃ ꯂꯥꯛꯑꯦ ꯊꯝꯕꯥꯜ꯫ ꯅꯣꯏ ꯊꯝꯕꯥꯜ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕꯨ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯃꯔꯨ ꯃꯔꯥ ꯌꯥꯎꯅ ꯂꯣꯏꯅ ꯊꯗꯠꯄ ꯁꯣꯏꯔꯣꯏ." "ꯆꯠꯂꯣꯍꯦ, ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅꯦ! ꯏꯕꯦꯝꯃ, ꯅꯁꯛꯇꯨ ꯊꯤꯌꯦ, ꯊꯤꯌꯦ ꯃꯇꯤꯛ ꯀꯤꯔ ꯀꯤꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ." ꯁꯛꯍꯦꯟꯕꯤ ꯊꯝꯕꯧꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯁꯥꯎꯕꯒꯤ ꯃꯄꯥ ꯆꯥꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯀꯟꯅ ꯂꯥꯎꯔꯛꯏ "ꯍꯦ!" ꯊꯝꯕꯧ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯝꯕꯧ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ "ꯁꯛꯍꯦꯟꯕꯤ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ." ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯊꯝꯕꯧ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ "ꯅꯣꯏ ꯊꯝꯕꯥꯜꯁꯤ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯥ, ꯀꯌꯥꯝ ꯄꯥꯝꯒꯦ?" ꯊꯝꯕꯧ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯈꯣꯡꯐꯝ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯣꯛꯇꯨꯅ ꯄꯤꯔꯨꯝ ꯄꯤꯔꯨꯝ ꯍꯥꯏꯔꯛꯏ "ꯄꯥꯝꯗꯦ, ꯁꯨꯝ ꯂꯥꯛꯄꯅꯤ, ꯃꯇꯨꯡ ꯂꯥꯛꯑꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯍꯧ ꯊꯥꯈꯩ ꯆꯦꯟꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯄꯦꯟꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯅꯤꯜꯂꯤ꯫ ꯆꯥꯎꯊꯣꯏꯅ ꯏꯃꯨꯡꯗꯒꯤ "ꯀꯅꯥꯅꯣꯅꯦꯍꯦ, ꯑꯁꯨꯛ ꯊꯤꯅ ꯅꯣꯛꯏꯕ ꯈꯨꯅꯣꯛ ꯆꯥꯅꯣꯛ ꯑꯁꯤꯕꯣ?" "ꯈꯪꯗꯦ ꯄꯥꯕ, ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ, ꯀꯤꯕ ꯑꯃ ꯌꯥꯎꯏ꯫ ꯊꯥꯏꯅ ꯄꯥꯕꯅ ꯋꯥꯔꯤ ꯂꯤꯕꯤꯕꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯈꯨꯅꯣꯛꯇꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯕꯥꯗꯨ ꯄꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯛꯍꯦꯟꯕꯤ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯂꯝꯄꯥꯛꯇꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯝꯕꯥꯜ ꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯊꯣꯏ ꯄꯥꯈꯠꯅ "ꯍꯥꯏ, ꯏꯆꯥ ꯀꯩꯗꯧꯔꯦ?" "ꯄꯥꯕ, ꯍꯧꯖꯤꯛꯀꯤꯗꯣ ꯏꯆꯦ ꯁꯛꯍꯦꯟꯕꯤꯅꯤ." "ꯍꯥ, ꯁꯛꯍꯦꯟꯕꯤꯅꯦꯕ?" "ꯍꯣꯏ ꯄꯥꯕ." "ꯏꯁ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯔꯝ ꯇꯧꯏ? ꯃꯁꯦ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ." "ꯑꯗꯨꯅꯦ ꯄꯥꯕ, ꯑꯩꯒ ꯎꯕꯁꯦ ꯃꯥꯗꯤ ꯃꯤꯠꯇꯣ ꯈꯥꯅ ꯈꯥꯅ ꯍꯦꯛꯇ ꯌꯦꯡꯉꯛꯏ꯫ ꯑꯩ ꯀꯤꯕꯅ ꯍꯦꯛꯇ ꯂꯣꯏ." "ꯑꯗꯨꯅꯅꯦ, ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ꯫ ꯏꯄꯥꯁꯨ ꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯁꯥꯕꯤ ꯈ꯭ꯋꯥꯏꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ." ꯁꯣꯝꯗ ꯊꯝꯕꯧ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯝꯄ꯭ꯔꯦꯛ ꯐꯝꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ "ꯑꯁ, ꯁꯤꯔꯝꯅꯤꯗ, ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯊꯝꯕꯥꯜ ꯉꯥꯏꯖꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯨ? ꯑꯁ, ꯑꯩ ꯁꯤꯔꯝꯅꯤꯗ." ꯊꯝꯕꯧ ꯃꯄꯥꯅ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯦ꯫ "ꯍꯥꯏ, ꯊꯝꯕꯧ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ?" "ꯕꯥꯖꯤ, ꯑꯩ ꯁꯤꯔꯝꯗꯧꯔꯦ, ꯑꯩ ꯁꯤꯔꯝꯗꯧꯔꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨꯗꯅ." "ꯕꯥꯖꯤ, ꯁꯛꯍꯦꯟꯕꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯇꯧꯔꯛꯏꯕ." "ꯀꯔꯤ, ꯁꯛꯍꯦꯟꯕꯤꯅ? ꯍ, ꯅꯨꯡꯉꯥꯏꯅꯦꯍꯦ ꯏꯆꯥꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯏꯆꯥꯕꯨ ꯍꯥꯠꯀꯦꯅ ꯇꯧꯔꯛꯏꯕ? ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯕꯥꯖꯤ, ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ." "ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ." "ꯑꯁꯦꯡꯕꯅꯤ ꯕꯥꯖꯤ, ꯀꯌꯥ ꯀꯟꯅ ꯂꯥꯎꯔꯛꯏ ꯈꯪꯕ꯭ꯔꯥ?
ꯅꯪꯉꯣꯟꯗ ꯄꯥꯝꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯊꯪ ꯍꯥꯏꯔꯛꯑꯗꯤ ꯀꯣꯛ ꯌꯥꯊꯣꯛꯈꯣ ꯌꯨꯝꯒꯤ ꯃꯤꯒ ꯂꯩꯇꯕꯒ ꯁꯠ ꯄꯨꯁꯤꯜꯂꯛꯎ ꯂꯥꯎꯗꯅ ꯀꯥꯟꯅꯔꯔꯣꯏ ꯊꯝꯕꯧꯒꯤ ꯃꯄꯥꯗꯣ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯊꯝꯕꯧ ꯃꯊꯥ ꯁꯥꯅ ꯏ ꯀꯩꯅꯣ ꯁꯤꯅ ꯄꯨꯁꯜꯂꯛꯑꯣ ꯀꯥꯏ ꯍꯥꯏꯅꯦ ꯃꯀꯣꯛꯁꯦ ꯊꯥꯗꯠꯂꯒ ꯐꯨꯠꯂꯒ ꯆꯥꯔꯝꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯀꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯀꯤ ꯊꯝꯕꯧ ꯀꯔꯤ ꯅꯨꯡꯒꯤ ꯆꯠꯆꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯁꯒꯦꯟꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯤꯖꯕ ꯐꯥꯎꯔꯛꯏ ꯁꯒꯦꯟꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯛꯏ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯔꯛ ꯊꯠꯇꯦ ꯊꯠꯂꯤꯕ ꯍꯥꯏꯕꯕꯨ ꯕꯣꯀꯨꯜ ꯄꯥꯝꯕꯤ ꯂꯩꯁꯨ ꯈꯔ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯃꯁꯨ ꯊꯤꯡꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯂꯥꯞꯇꯛꯅ ꯂꯣꯏꯅ ꯎꯏ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯄꯥꯡꯒꯟꯊꯦꯝ ꯇꯥꯟꯊꯥ ꯃꯁꯤꯡ ꯊꯤꯔꯤ ꯀꯌꯥꯗ ꯏꯪꯅ ꯆꯪꯈꯣꯜꯂꯤꯕ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯪꯂꯩ ꯆꯅꯨꯔꯥ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕ ꯏꯪꯕ ꯇꯞꯄ ꯐꯖꯕ ꯍꯥꯏꯕ ꯄꯨꯝꯕ ꯇꯤꯜꯂꯕꯒꯨꯝ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯏ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯊꯥꯗ ꯀꯔꯝꯕ ꯆꯩꯆꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯅꯤ ꯅꯨꯡꯁꯤꯕꯤ ꯃꯤꯀꯨꯞ ꯑꯗꯨ ꯑꯩ ꯉꯥꯏ ꯉꯝꯗ꯭ꯔꯤ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜ ꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯃꯋꯣꯟ ꯈꯟꯖꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨ ꯈꯣꯡꯂꯛꯏ ꯑꯅꯤꯃꯛ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯩ ꯊꯝꯕꯥꯜ ꯂꯝꯄꯥꯛ ꯇꯝꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯅꯤꯡꯊꯦꯝ ꯃꯥꯅ ꯂꯝꯄꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯂꯤꯕ ꯑꯗꯨ ꯊꯝꯕꯥꯜ ꯊꯃꯣꯏꯗꯨ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯈꯤ ꯃꯊꯟꯇ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦ ꯊꯝꯕꯥꯜ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯤꯡꯊꯦꯝꯅ ꯆꯪꯈ꯭ꯔꯦꯅꯦ ꯀꯥꯔꯨꯕꯤ ꯅꯪꯅ ꯍꯦꯛ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯅꯪꯁꯤꯗꯤ ꯂꯝ ꯍꯦꯟꯈ꯭ꯔꯦꯍꯦ ꯊꯝꯕꯥꯜ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯄꯥꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯆꯪꯉꯛꯀꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯥꯔꯤꯁꯦ ꯃꯥ ꯎꯔꯝꯒꯅꯤ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯐꯅꯦꯛ ꯁꯦꯒꯥꯏꯕꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯃꯄꯥꯟꯗ ꯁꯦꯒꯥꯏꯔꯕ ꯐꯅꯦꯛ ꯑꯗꯨ ꯇꯥꯈꯠꯇꯨꯅ ꯌꯦꯡꯖꯔꯛꯏ ꯍꯣꯏꯗꯦ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕꯁꯨ ꯅꯠꯇꯕꯁꯤꯗ ꯏꯀꯥꯏꯕꯤꯗꯦ ꯊꯝꯕꯥꯜ ꯆꯍꯤ ꯃꯇꯥꯡꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯅꯣꯡꯃ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅꯤ ꯈꯟꯗꯨꯅ ꯃꯄꯥ ꯃꯆꯥ ꯂꯦꯟꯖꯔꯛꯄꯅꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯖꯔꯛꯄ ꯄꯨꯟꯁꯤ ꯅꯠꯇꯦ ꯊꯝꯕꯥꯜ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯦꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯃꯠꯇ ꯍꯣꯡꯂꯝꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯀꯩꯅꯣ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯀꯣꯛ ꯆꯠꯂꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯑꯩꯕꯨ ꯐꯤꯁꯦ ꯂꯣꯏꯍꯧꯗꯕ ꯇꯥꯔꯦ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯆꯦꯞꯊꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯁꯨꯛꯊꯣꯛ ꯊꯣꯔꯛꯇ꯭ꯔꯦ ꯆꯪꯈꯒ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏ ꯑꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯥꯏꯁꯦ ꯑꯩ ꯂꯩꯅ ꯊꯣꯔꯛꯇꯕ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯃꯥ ꯎꯅꯤꯡꯉꯒ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯦ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯂꯛꯂꯦ ꯉꯁꯤꯁꯨ ꯁꯈꯦꯟꯕꯤꯒꯤ ꯃꯃꯥꯅ ꯅꯤꯡꯊꯦꯝꯅ ꯆꯠꯈꯤꯕꯗꯨ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯉꯔꯥꯡꯇꯁꯨ ꯑꯩꯈꯣꯏ ꯁꯈꯦꯟꯕꯤꯅ ꯂꯥꯛꯑꯦ ꯍꯥꯏꯈꯤꯕꯅꯤ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕ ꯂꯥꯛꯏ ꯖꯥꯠꯂꯥ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯈꯦꯟꯕꯤ ꯅꯤꯡꯊꯦꯝꯒꯤ ꯁꯒꯣꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ ꯇꯝꯐꯥꯅ ꯃꯆꯥꯗ ꯍꯩ ꯀꯗꯥꯏꯗꯅꯣꯅꯦ ꯁꯈꯦꯟꯕꯤ ꯅꯪꯕꯣ ꯁꯈꯦꯟꯕꯤ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯦꯝ ꯂꯩꯔꯝꯗ꯭ꯔꯦ ꯁꯈꯦꯟꯕꯤ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯂꯥꯛꯑꯝꯕ꯭ꯔꯥ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯁꯈꯦꯟꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯏ ꯏꯃꯥ ꯂꯝꯄꯥꯛꯂꯣꯝꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯑꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯁꯈꯦꯟꯕꯤ ꯆꯥꯎꯅ ꯃꯃꯤꯠꯇꯨ ꯁꯨꯞꯆꯤꯟꯅꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯇꯝꯐꯥ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯁꯈꯦꯟꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯁꯈꯦꯟꯕꯤ ꯈꯨꯝꯂꯝꯗꯅ ꯃꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯩꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯨꯅ ꯆꯪꯈꯤ ꯇꯝꯐꯥ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯏ ꯏꯃꯥꯒꯤ ꯁꯈꯦꯟꯕꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ
Sakhenbi sukum khumlamdana magi ka tamna adumak changki. Sakhenbi kagi thong adu lonsinduna makhut ani adu kanna paisinduna khonjel hauna laurei. Tampha machagi mataw aduda nungsa thibana loiri thong adu thinduna. Imagi Sakhenbi ya, nangbu thong se amta hangu kaidauge. Karigino isana aduk yamna sauridubo. Thong se hangu ne ima wa haige. Sakhenbi mamitu khana yengduna. Ngarang ta suna tam. Ngasi sulak. Aine khaliba se sumani. Yaro. Ma kanam tagi oi biar. Ai khak tagi ni. Thambal hatkari. Aine soidana hatkari. Ma le agi ning thimbu mun biar. Sakhenbi mapandagi mamane nungsa thina kauribadu tarai. Sakhenbi masamadu nam thaduna. Thong adu hangtorei. Tampha changsilakduna machada. Imagi Sakhenbi ya. Karino ichana taurisibo. Imada ichana pamliba nungaitribadu karino sengna hai. Sakhenbi kaisu tawdaba saduna tapna. Ima kaisu tawdi ai wakhal amada tawruri. Nate ma kadaida chalubanu. Nang mama khoidane phaugi sel thilubani. Aduga Rajkumar chakhibadusu urakpani. Sakhenbi sauna phukhawgali ningthem palakpa sida oire magi asaubi. Sakhenbi saurapna. Yare Rajkumar panbiranu. Chak ana thongbiyu. Ngasidi ai chak yam lami. Ngasai ayuksu ningthi nungaina chade. Hoi. Ima thonguragi. Adubu ichabu kaisu tawdabro. Tawde. Is ima di pakhaluredana. Leiro. Ima chak thonguragi. Tampha thoki. Sakhenbi sauna mamit adu khana. Leimaida mugi yengba haurai. Tampha machagi mataw aduda chingnaba phawri. Karino ni mana tawrisiba. Asi hairaga tampha thongjin marum adudagi. Machana kari tawri haina lona amug yenglai adubu. Sakhenbi hanagi phibamdagi kari mata kaidana aduma phamlami. Tampha chingnaram pumba kokhiduna. Mathauda pukning amuk changki. Ningthem thambal hek uruba numit adudagi thambagi manakta leptana chatpa haurakli. Lebak ningthau selungbada. Selungba ningthem di kadai chakre. Mabung to kauro. Phagani bungo nanai kauzaruge. Selungba ningthem yenglubada leiramdri. Iningthau ningthem di lehaude. Kadomda chakrabanu nanai su khangsa haudri. Karino ne masigi angangsina ayuk ya haurakpa sandhya wai asi he manglibasiba. Aduni bungo nanai su khanjaramlibani. Mana tawribase karino haiba madi khangdokpa phai. Imung amada punna leiminaraga mi amana tawba thabak khangdrabadi amana amabu thajanaraktabani. Imung ado imung oidrabani. Aina hanglubadasu Chingyada nungsit chaba chatlubani hekta mahai. Tawbudi bungo mahaksu pakhang inkhalakpagi mathot karakpa oibanina aduk tawjariba oirinida. Atai thudokpadi kaisu tawramloi. Hai adu yade selungba. Ningthau macha masu oiruba aikhoidi thainagi ipa ipusingna thambiramba liklamase kaidana ningthina ngak senduna chattaba yadaba. Magi matam laklabasu aikhoina thigani. Manung madam chap chana magi awatpa lehanda. Aikhoina afabata khanagan. Aduna nangna mangondasu wari khara aduk sabi. Ainasu haiba yaba haigan. Matam mayambadi nanga ngaktasu leibani madi. Phagani ningthau nanaina soidana haisagi. Phare nathau tawjaruru. Horen ma laklaga aigi nakta changhalo. Wari khara sanagadabasu lei. Selungba mapu magi yathangpuduna thoki. Lebak ningthau mathanta. Aigi ichase nganghaudrabadi soidana soikiba tar. Khamdong sidi. Ai mabu senadaba yade. Selungba sanathong aduda ningthem halakpa ngaiduna lei. Mase aina khalibasi soidana chumlambani. Ayam kuiri mana phut mangaklibasi. Khangani handa halakizan. Haina ningthem sagoladu thaujilai Selungbana. Handi halidana mase. Hai ningthem amukta ngaiko. Ningthem sagoldu khamduna. Ipo kari leirage. Nate nangbu kadaida chatlubano. Ipo chingyada nungsit chaba thoubani. Nangi nungsit se chakre he. Chingyagi nungsit kado amatta leiramdaba tar nangna loina chathokibaduda. Ningthem nokfet tawna. Adubu kari haibage ipo. Ipuna halakpaga ngaiduna leiramisiba. Ining thawna ne nanga wari ama sanadaba yade hai. Amta changu chu aduga ne kadaida chalui hanglakpaga. Pakumadu bongo ko nangi chingya adudi paluraga nunga sigidi.
Ningthem mapagi macet ningthina khangba machani selungbugi wangang aduda Ningthem jingnaba poktuna Natipo Pabungna kari hairibano aibu nganglibra Ngang batabani makhoisu aikhoisu nangi matam ado kalakpa nate adu phibam matam yengdaba du yabro changu changu Ibungona haibado hana amukta hangnu chokarino na adugane aiga kona tapna sanarasi adoipo ipugamtu changminausi Pabunggi haunabido amuk tawraadi aito khong khangoiba ai ngamoi haunabi haibadudi masana tawba taban nang hangbugi wari nga hakta saba aduda kamla kase thak thak nikba amangbo phawbo chisingi tawriban chango karino hangucho as ipusidi Ningthem sagol sang aduda thuna thanamduna mapabunggi manakta changlai Ningthem mapabu matam pumbada kina hangoina ikai khumnana chachaba mapabunggi amata ngairaba machanupa Ningthem Lebak Ningthau taplagana samudragi isingumna changdamnaba sauragana achakpa lamai gumbani Pharaga du phaba phatraga mapa leitaba Lebak Ningthau haikiba waduna aroibani phana achumba aranba oirabasu Ningthem tanna changlai thongjiladu leptuna Pabo nachamda changjarake mapa ibungo mong hadana chango Ningthem tapna Pabo nachabu kaubibabu ichabu kadaida chatlubage pa machagi wadu makha taba nangdana chingyada nungsi charui natro Ningthem tawfam khangda hoi pabo chagadabi ayukki phajaba numidang wairamgi ningthiba yengba phai mapu magi top khusema mani aduba yengoi thabak ama tawba haibase Mallabadi karimata afaba haibadu oirakte isana isagi phibam matam khang haina singna khong thangba amachan aikhoidi michamgumna setningbata set chaningbata cha tawningbata tawba yaba nate aikhoigi iyong itaw yenglaga leibak miyamnasu mataw tamnarakadawriban ipana hairibasi nangbu gyan tariba natro pabo ipa khang nang manung matam charakle hai aduba madu pumba Mapa ama oina aina phananaba loina maksilakani Paami nungsi haiduna kadaida satlibano haibasu khangdaba Taba hekta hekpa yaba natene he leirang ado naton chabira chinadabi leirangla karino haibado munna yengba amchangi ipana ichagi karimata walhalu pumnamak phananaba singani Pabo Lebak Ningthau amuksu makhata handa Chalo waram lagani Hayeng nongalaga lebaki wari kharasu sanagadabale Ningthem karimta haiba ngamjada tumina adumak thorai Ningthem mapabunggi mawong mataw pumnamak khangi Lebak anglonda natana machamasu warak watembada haiba singbada maidingu chingsomba hainaribani Ningthem mapabunggi wangangda tawgadoriba thabak asi khurau thanglagani haiba khangi adubu thamoi magi achetpa phirepna ngasisu lepli Ningthem mathanta Pabungbu aina chaliba tawribasibu khangazara khamdong aina mabu nungsi pamjai haibasi phawbu phongdokchi aduga adu phongjel yangsilaklibasina natraga ipu selongmana tamlibasara adumakti oiramoida ipusu aina chalibase kadaidano haiba khamama Ningthem mathanta mawon khanjarai tharo memthoi khoida lai tharo juri tafam adudagi Memthoi kadagi kauribadu taraduna khumlai Tari Memthoi thoklaktuna Ibema nangoire nate nangbu imungdagi hendoktabada waramani nongmata akhoidaga laktene Ibema imungi thabak mayamsina nga hak phawba leithokpa sangde ado nang laisibu kai leirage O singju jana sina laini is phareda Morok asaba amtang charadi na khalamini ado kana chase hainu charadi aikhoi khara yamna chase kedauge aikhoi ani ahumta tarak chabado wari mapung phadi phari la adudi kana no khara haururasi asang bisu haurasi nahanu mahorakte na sawi hoini mabudi haurasi ado second video hongum siko aidi madunu video kya hinade meeting na yengmukne mamit ani do sukchinaraga thanung yobo makha yengine He, kasi tawdaban nang napangkanda kanjin tawrini Ikhoy mayam pulaga mama tanda tongan kamay tadoy no As
ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯇꯜꯂꯤꯀꯣ ꯑꯩ ꯋꯥꯉꯥꯡ ꯁꯉꯥꯡꯀꯥꯗꯣ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯉꯥꯡꯅꯕ ꯁꯨꯃꯥꯏꯅ ꯉꯥꯡꯗꯦ ꯏꯕꯦꯝꯃ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯂꯩꯔꯝꯂꯦ ꯁꯛꯍꯦꯟꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯅꯣꯏꯕꯣ ꯃꯦꯝꯊꯣꯏꯅ ꯇꯟꯅ ꯑꯁꯪꯕꯤ ꯍꯣꯏꯗ ꯂꯥꯛꯏꯅꯤ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯣꯡꯒꯥꯟꯁꯤꯗ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯁꯛꯍꯦꯟꯕꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯒ ꯃꯊꯟꯅꯇ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯖꯔꯛꯇꯨꯅ ꯅꯠꯇꯦ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯁꯪꯕꯤ ꯈꯣꯏꯗ ꯂꯥꯛꯏꯗꯨꯕꯨ ꯀꯩ ꯂꯩꯔꯒꯦ ꯊꯔꯣꯅ ꯏꯄꯪ ꯄꯪꯅ ꯁꯤꯡꯖꯨ ꯆꯥꯅꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯃꯦꯝꯊꯣꯏ ꯊꯔꯣꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯊꯔꯣ ꯆꯩꯅꯥꯗꯨ ꯈꯪꯍꯧꯗꯗꯨꯅ ꯑꯌꯣ ꯅꯥꯏꯌꯦ ꯃꯦꯝꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯥꯅ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯪꯁꯨ ꯁꯪꯉꯗꯤ ꯌꯥꯎꯔꯨꯁꯤꯗꯅ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎꯅ ꯌꯥꯏꯌꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯏ ꯁꯛꯍꯦꯟꯕꯤ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯁꯤꯡꯁꯦ ꯂꯩꯊꯦꯛꯑꯒ ꯊꯨꯝꯒ ꯅꯝꯃꯒ ꯍꯦꯛ ꯆꯥꯊꯣꯛꯑꯗꯤ ꯊꯔꯣ ꯁꯛꯍꯦꯟꯕꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯁꯣꯟ ꯄꯤꯛꯅ ꯇꯥꯔꯤ ꯊꯔꯣꯅ ꯍꯥ ꯀꯅꯥꯒꯤ ꯈꯨꯠ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯁꯛꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯑꯍꯨꯝꯗꯣ ꯑꯁꯪꯕꯤ ꯍꯧꯔꯨꯗꯨꯅ ꯊꯣꯔꯛꯏ ꯑꯁꯪꯕꯤꯅ ꯏꯕꯦꯝꯃ ꯈꯔ ꯈꯔ ꯍꯧꯔꯛꯑꯣ ꯑꯩꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗꯅꯦ ꯀꯣꯛꯀꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯨ ꯍꯧꯕꯤꯈꯤꯁꯤꯗꯅ ꯁꯛꯍꯦꯟꯕꯤ ꯊꯝꯕꯥꯜ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯊꯔꯣꯅ ꯍꯣꯏꯅꯦ ꯃꯥꯁꯨ ꯍꯧꯕꯤꯈꯤꯁꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯨ ꯀꯌꯥ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯈꯔ ꯈꯔ ꯄꯨꯟꯖꯕ ꯅꯠꯇꯅ ꯁꯛꯍꯦꯟꯕꯤ ꯑꯁꯥꯎꯕꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯌꯥꯔꯣꯏ ꯍꯧꯔꯛꯀꯅꯨ ꯃꯥ ꯌꯥꯎꯔꯗꯤ ꯑꯩ ꯌꯥꯎꯔꯣꯏ ꯃꯌꯥꯝꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅꯩ ꯃꯦꯝꯊꯣꯏꯅ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯊꯝꯕꯥꯜ ꯌꯥꯎꯕꯕꯣ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯃꯆꯤꯜ ꯑꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯈꯣꯏ ꯂꯣꯏꯅ ꯉꯛꯁꯝꯁꯤꯡ ꯑꯗꯣ ꯂꯩꯊꯦꯛꯀꯅꯤ ꯊꯔꯣ ꯁꯥꯎꯔꯞꯅ ꯀꯩꯅꯣꯗ ꯁꯛꯍꯦꯟꯕꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯪꯕꯨ ꯇꯤꯟꯅꯕ ꯇꯜꯂꯕꯅꯤ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯇꯞꯊꯔꯛꯏ ꯍꯥ ꯍꯣꯏꯁꯦ ꯑꯩꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯍꯧꯗꯣꯏꯔꯗꯤ ꯍꯧꯔꯁꯤ ꯑꯩꯅ ꯅꯣꯏ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯍꯥꯟꯅ ꯃꯥꯡꯖꯤꯡ ꯊꯥꯗꯨꯅ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯦꯝꯊꯣꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥ ꯌꯥꯎꯍꯜꯂꯣꯏꯁꯦꯅ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯁꯛꯍꯦꯟꯕꯤ ꯃꯅꯤꯡꯗ ꯑꯍꯨꯝꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯈꯪꯏ ꯁꯛꯍꯦꯟꯕꯤ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯑꯁꯪꯕꯤ ꯀꯤꯅ ꯁꯥꯟꯅꯗꯤꯌꯦ ꯁꯛꯍꯦꯟꯕꯤ ꯃꯌꯥꯗꯨ ꯊꯥꯡꯀꯠꯇꯨꯅ ꯀꯤꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯁꯛꯍꯦꯟꯕꯤ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯆꯠꯈꯤ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯩ ꯁꯛꯍꯦꯟꯕꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯇꯥꯔꯦ ꯊꯝꯕꯥꯜ ꯊꯣꯛꯂꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤ ꯏꯆꯝ ꯆꯝꯅ ꯁꯤꯡꯖꯨ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯅꯣꯏꯅ ꯆꯦ ꯊꯔꯣꯁꯨ ꯌꯥꯎꯏ ꯁꯤꯡꯖꯨꯕ ꯊꯔꯣꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯌꯦ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯏꯆꯦ ꯊꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯔꯒꯨꯝꯒꯤ ꯏꯆꯦ ꯈꯣꯏꯅ ꯍꯥꯟꯅ ꯆꯥꯁꯤꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯊꯕꯛꯁꯨ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯤ ꯄꯥꯕꯨꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ ꯃꯦꯝꯊꯣꯏꯅ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯁꯤꯗ ꯅꯪꯕꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯗꯨꯅ ꯁꯨꯝ ꯇꯧꯕꯅꯤ ꯃꯇꯨꯡ ꯍꯦꯛ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯃꯥꯃꯕꯨ ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯪꯗꯦꯗ ꯏꯆꯦ ꯏꯐ ꯐꯧ ꯍꯥꯏꯕ ꯌꯥꯗꯕꯒꯨꯝ ꯇꯧꯏ ꯁꯔꯨ ꯀꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯣꯏꯁꯤꯟꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯗꯕ ꯃꯥꯜꯂꯤ ꯑꯁꯪꯕꯤ ꯅꯨꯡꯉꯥꯏꯇꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯆꯥꯛ ꯆꯥꯔꯤꯅꯣꯕ ꯃꯥꯃꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯏꯄꯨ ꯁꯦꯂꯨꯡꯕꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯆꯥꯔꯤꯌꯦ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯊꯝꯕꯥꯜꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯊꯟꯇ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕ ꯅꯪ ꯁꯛꯍꯦꯟꯕꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯏ
ꯑꯁꯪꯕꯤ ꯃꯈꯥ ꯇꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯍꯪꯂꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯪꯗꯤ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯩꯁꯨ ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯂꯥꯛꯑꯒꯦ ꯍꯣꯏ ꯆꯦ ꯃꯦꯝꯊꯣꯏꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯀꯣꯟꯅ ꯆꯥꯕ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯥꯜ ꯃꯌꯥꯝꯗꯨ ꯊꯣꯔꯛꯂꯦ ꯁꯈꯦꯟꯕꯤ ꯃꯥꯗꯤ ꯊꯝꯕꯥꯜꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯝꯕꯥꯜ ꯁꯈꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅꯁꯨ ꯂꯣꯏꯔꯤ ꯊꯔꯣ ꯁꯈꯦꯟꯕꯤ ꯂꯩꯍꯧꯕ ꯑꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯁꯈꯦꯟꯕꯤ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯁꯈꯦꯟꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯦꯟꯈꯤ ꯊꯝꯕꯥꯜ ꯁꯈꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣ ꯏꯆꯦ ꯁꯈꯦꯟꯕꯤꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯈꯥꯅ ꯌꯦꯡꯉꯤꯁꯤꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯊꯝꯕꯥꯜ ꯃꯊꯟꯇ ꯁꯈꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯃꯌꯥꯝꯗꯨ ꯁꯪ ꯑꯃꯗ ꯃꯥꯒꯤ ꯃꯊꯧ ꯑꯃꯃꯝ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯂꯥꯡꯅꯔꯛꯏ ꯊꯔꯣꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯅꯣꯏ ꯑꯁꯪꯕꯤꯅ ꯈꯨꯝꯂꯛꯏ ꯀꯩ ꯄꯥꯎꯅꯣ ꯇꯥꯗꯤꯌꯦ ꯍꯣ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ ꯑꯩꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯎꯕ ꯏꯃꯥꯅꯁꯨ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯨ ꯂꯥꯛꯄ ꯎꯏ ꯍꯥꯏꯌꯦ ꯍꯩꯃꯥ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯁꯨ ꯆꯪꯗꯕ ꯆꯪꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯖꯥꯠ ꯖꯥꯠꯄꯨ ꯈꯟꯖꯤꯜꯂꯛꯑꯦ ꯑꯩꯗꯤ ꯁꯈꯦꯟꯕꯤ ꯃꯥꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯖꯩ ꯑꯅꯤꯗꯨꯅ ꯁꯨꯝ ꯉꯥꯡꯅꯕꯗꯨꯗ ꯃꯦꯝꯊꯣꯏꯅ ꯏꯁ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯃꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯖꯔꯕꯁꯨ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ ꯄꯥꯈꯪ ꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯁꯨ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯅꯁꯥꯅ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯎ ꯊꯝꯕꯥꯜ ꯍꯥꯏꯕꯤꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯪꯂꯩ ꯑꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯀꯅꯥ ꯌꯥꯎꯒꯦ ꯑꯁꯦꯡꯕ ꯊꯝꯕꯥꯜꯗ ꯊꯝꯕꯥꯜꯅꯤ ꯑꯗꯨꯁꯨꯅꯦ ꯂꯩꯅꯥ 109 ꯄꯥꯟꯕ ꯊꯝꯕꯥꯜ ꯄꯣꯝꯁꯥꯠꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯃꯥꯡꯁꯪꯗ ꯍꯧꯕ ꯊꯝꯆꯦꯠ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯩ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯁꯈꯦꯟꯕꯤ ꯃꯥꯗꯤ ꯌꯥꯎꯗꯦ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯏꯃꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯗꯨꯅꯇ ꯂꯥꯛꯑꯕꯅꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯥꯃꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯏꯕ ꯃꯦꯝꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯋꯥꯕꯤꯔꯨꯔꯅꯨ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯗꯨꯅꯤ ꯃꯥꯏꯅ ꯄꯨꯖꯈ꯭ꯔꯅꯤ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯁꯅꯤ ꯀꯩꯗꯧꯒꯦ ꯁꯈꯦꯟꯕꯤ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯁꯈꯦꯟꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯗꯤꯒꯣꯝ ꯑꯗꯨ ꯂꯩꯊꯠꯄ ꯍꯧꯔꯛꯏ ꯁꯈꯦꯟꯕꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯌꯦꯡꯈꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯛꯏ ꯊꯔꯣꯅ ꯁꯈꯦꯟꯕꯤꯗ ꯁꯈꯦꯟꯕꯤ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯐꯗꯤꯒꯣꯝꯒꯗꯣ ꯃꯍꯤ ꯇꯥꯔꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯁꯈꯦꯟꯕꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥ ꯐꯗꯤꯒꯣꯝꯃꯕ ꯁꯈꯦꯟꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯃꯦꯝꯊꯣꯏꯅ ꯁꯥꯎꯔꯞꯅ ꯁꯈꯦꯟꯕꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯣ ꯁꯈꯦꯟꯕꯤ ꯍꯥꯏꯊꯔꯛꯂꯤꯕ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯈꯦꯟꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯣꯏꯅ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯤꯅꯤ ꯑꯩꯅꯒ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯁꯤꯗ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯈꯤꯇꯧꯕꯤꯔꯛꯑꯅꯨ ꯐꯥꯒꯤꯅꯦ ꯍꯥꯏꯔꯁꯨ ꯀꯤ ꯏꯕꯦꯝꯃ ꯅꯁꯛꯇꯣ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯃꯨꯛ ꯅꯣꯛꯅꯩ ꯁꯈꯦꯟꯕꯤ ꯃꯥꯁꯨ ꯅꯣꯛꯅꯤꯡꯗ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯔꯤ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯊꯣꯏꯅ ꯀꯅꯥꯝꯇ ꯎꯔꯛꯇꯕ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯁꯪꯗꯒꯤ ꯃꯥꯒꯤ ꯀꯥꯔꯨꯕꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯤꯡꯊꯦꯝ ꯃꯁꯥꯅ ꯃꯔꯥ ꯂꯩꯔꯕꯅꯤꯅ ꯁꯦꯂꯨꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯐꯥꯎꯏ ꯅꯤꯡꯊꯦꯝ ꯄꯥꯈꯠꯅ ꯏꯄꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯒꯣꯜ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯆꯤꯡꯌꯥꯗ ꯅꯪꯒꯤ ꯆꯤꯡꯌꯥꯗ ꯆꯠꯄꯤꯗꯣ ꯏꯄꯨꯗꯤ ꯉꯁꯤꯗꯤ ꯌꯥꯎꯒꯦꯗꯅ ꯀꯨꯏꯔꯦ ꯑꯩꯁꯨ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯎꯔꯛꯇꯕ ꯅꯤꯡꯊꯦꯝ ꯁꯦꯂꯨꯡꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯔꯛꯏ ꯅꯤꯡꯊꯦꯝ ꯄꯥꯈꯠꯅ
ꯀꯥꯏꯗꯩꯅꯣꯗ ꯉꯁꯤꯗꯤ ꯌꯥꯎꯔꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯎꯔꯣ ꯑꯩ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯤꯅꯦ ꯐꯔꯛ ꯇꯥꯅꯤꯕ ꯉꯁꯤꯗꯤ ꯀꯥꯔꯨꯕꯤꯁꯦ ꯃꯆꯤꯟꯖꯥꯛ ꯉꯥꯏꯍꯥꯛꯇ ꯄꯤꯖꯔꯨꯒꯦꯅ ꯇꯧꯕꯅꯤ ꯅꯤꯡꯊꯦꯝ ꯑꯣꯏꯗ ꯄꯥꯗꯕ ꯄꯔꯦꯡ ꯑꯃ ꯂꯦꯡꯗꯨꯅ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ ꯁꯦꯂꯨꯡꯕ ꯏꯁꯤꯡꯗ ꯉꯥꯅ ꯃꯊꯤ ꯐꯥꯏꯕ ꯐꯥꯎꯕ ꯎꯕ ꯉꯝꯕ ꯁꯦꯂꯨꯡꯕꯅꯤ ꯃꯇꯤꯛꯅ ꯃꯒꯨꯜꯅ ꯃꯔꯧꯁꯤꯡꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯁꯦꯂꯨꯡꯕ ꯐꯝ ꯑꯗꯨ ꯍꯥꯞꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯐꯝ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥꯅꯤ ꯁꯦꯂꯨꯡꯕ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯇꯧꯅꯨ ꯅꯤꯡꯊꯦꯝ ꯏꯄꯨ ꯂꯣꯏꯅ ꯈꯪꯏ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯎꯄꯥꯏ ꯂꯩꯇ ꯏꯄꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇꯅꯤ ꯁꯦꯂꯨꯡꯕ ꯋꯥꯈꯜ ꯂꯩꯅ ꯇꯞꯅ ꯏꯄꯨ ꯈꯪꯏ ꯅꯤꯡꯊꯦꯝ ꯑꯇꯩ ꯀꯅꯥꯅ ꯋꯥ ꯂꯣꯠꯂꯕꯁꯨ ꯅꯪ ꯏꯄꯨꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨ ꯀꯥꯟꯅꯔꯣꯏ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯂꯩꯕꯥꯛ ꯑꯁꯦ ꯋꯥꯔꯨ ꯅꯨꯡꯁꯨ ꯊꯣꯛꯅꯒꯅꯤ ꯅꯤꯡꯊꯦꯝ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯏ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯅꯤꯡꯕꯅ ꯀꯥꯡꯈꯠꯇꯨꯅ ꯂꯩꯔꯕꯅꯤ ꯅꯤꯡꯊꯦꯝ ꯈꯧꯔꯥꯡꯅ ꯏꯄꯨ ꯅꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝꯒꯤ ꯃꯆꯠ ꯃꯨꯟꯅ ꯈꯪꯏ ꯅꯤꯡꯊꯦꯝꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯕ ꯃꯤꯅꯤ ꯁꯦꯂꯨꯡꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯊꯤꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯑꯣ ꯅꯤꯡꯊꯦꯝ ꯍꯔꯥꯎꯅ ꯐꯒꯅꯤ ꯏꯄꯨ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯤꯡꯊꯦꯝ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯪꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯐꯤ ꯁꯥꯕ ꯎꯗꯦ ꯅꯍꯥ ꯃꯈꯩꯗꯤ ꯃꯇꯝ ꯑꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯌꯣꯡ ꯊꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤ ꯅꯤꯡꯊꯦꯝ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯃꯥꯏꯁꯤꯕꯨ ꯑꯩꯅ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯣꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯤ ꯃꯦꯝꯊꯣꯏꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯁꯪꯕꯤꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯂꯩꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯁꯥꯕꯤꯅ ꯌꯥ ꯈꯤꯒꯠꯂꯤ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯕ ꯇꯥꯔꯦ ꯃꯌꯥꯝꯗꯨ ꯅꯣꯛꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯁꯛꯍꯦꯟꯕꯤ ꯃꯥꯇꯅꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯁꯛꯍꯦꯟꯕꯤ ꯃꯊꯟꯇ ꯁꯥꯎꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯁꯛꯍꯦꯟꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯃꯊꯟꯇ ꯁꯨꯔꯨ ꯅꯩꯕ ꯍꯧꯔꯛꯏ ꯅꯤꯡꯊꯦꯝ ꯎꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯃꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯃꯦꯝꯊꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯅꯣ ꯊꯝꯕꯥꯜꯕꯨ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯌꯥꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯊꯝꯕꯥꯜ ꯀꯧꯊꯣꯛꯄ ꯆꯪꯂꯛꯏ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯤ ꯁꯛꯍꯦꯟꯕꯤ ꯁꯥꯎꯕꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏ ꯇꯥꯔꯛꯀꯗꯧꯔꯤ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯦꯝꯊꯣꯏꯈꯣꯏꯔꯣꯝꯗ ꯂꯥꯎꯔꯛꯏ ꯌꯥꯔꯣꯏ ꯃꯌꯥꯝꯗꯨ ꯉꯛꯅ ꯁꯛꯍꯦꯟꯕꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯊꯣꯔꯛꯏ